Houjik leiriba irang asina maram oirakanda masigi marakta pangthokpikanu haidana demand tawrkanda tonga mafamsingda khongjang chungchanbagi pau yauri ngara pangthokibasingda JFD gi makaidi fondrokpasi Manipurgi luraba talak asida center na sanaba lila kayada ekoi luchimbasingna yengduna leiri haiba wafum yauri aduga lamdam asigi fanaba khanba luchingba leitabana mitop khandokpada awaba leibani haidana su yauri aduga census ka mari leinana sogomba kendragi miref kogi ex minister oiramlaba Dr. Lokena phungdokiba wafam amsu yauri anisi punjunjarage uza mana phungdokiba mandamda Manipur tholiba irang asida relief camp da leibana taba leiriba khudimag asi kogi achouba relief camp amada leibagumbani akogi leiriba BJP lenga asi mamingtagi oina kogi BJP kanaba lebigunu miyamgi hul khangaga tabak tawi haidana phungdokpuga loinana mana phungdok wafamsi CSO yauna all party meeting pangthok piu mitof khandok laga census pangthok anaba warep lobiu haiba wafam sini oza masida lakchini gi uzik census pangthok pa asina Manipur gi oiriba fibam sida chayetnaba kayama tholakpa yaba amadi masina tungda achouba cheitheng pirakpa yai haiba wafam lakpa asina maram orakanda houjik si all political party mifam including CSO yarukanda achouba khogi mifam ama pangthok kanda madugi warep loruga center da thabagi mathau taba si labor natraga lenga kasina dumak pangthokpa yabagi uthokpa labor sa masi kamaini engbi be tarangchen khwaidagi akhoi gi sida chai illegal immigrant mayam ma khak Manipur sida changchal kanda akhoi gi marakta laichen ki bagi keno se akhoi na kuire chingna rei se akhoi na masigi keno tawraga lai je ngallingi matamdagi haitare aduna bu maram oira kanda late 70s haitare 1970s gi matamda amarom da haikanda haugiba century haugiba chahi chada madugi matamdugi em suna luchinga kanda movement chathara kanda em su em skok tor kan 1980 gi agreement amada mirebak macha singsi illegal immigrant foreign national singsi detect torga deport tawada bane haibagi agreement inari ni adugi do mo makhata ko fana kuina thabak koina mon thorok traba matamda 1994 oirangone na khali amuk em suga amuk matamdugi governor president ru legingi matamda nair gi matamda agreement ama mu inarakanda madugi hana 1980 da tawbibadugi makha tarakoina masagi pangthok illegal national foreign national mayam se mu detect torga deport onarbagi agreement sin adana lai sum tatharak bajidagi hen dalaga hauji election giba mayam dina aikoi gi census ta kaida adugi mathata mu kaidawre 2000 kenogi one gi census ta da 11 gi da aikoi gi missing ji digital growth se adugi mati hendana paumata da maram da maram gi so paumata gi da kaida hector digital growth se da 150 gi mathakta cha da chahi tara da growth chi cham yang khai gi mathakta lakpa chappi karon da cham kunthra hena hingalak pa sum mayam sina aikoi da leiriba masai gi unnecessary loiba sigi portion ta idi census to the mayek sengdre census to aranba census oire haibagi portion leraga aranba census is the delimitation si pangthorok pataraga di aikoi sida fair oi masagi delimitation si tawbam bam to e kanamtana yadaba tawde tawmusung asengba census ta yumham oidraga di kanglup amada hena khudong chaba lekhaga kanglup amana heta mangjo hobagi potu lakadabrina census se hana taw census se chumna tawbasi yana na bigna census chumna tawdringaida illegal immigrant leiribasing je hana masak khangdokna bagina magta NRC je pangthu waibaneba aduna NRC je tawdringaida census tawsan giba taragadi illegal immigrant mayam se dumai khoi gi marakta yausan kanda census ida chang giba taragadi keno tawrani haibu potuma leire aduna si lokthu waibando sigi si tadana ba NRC je hana taw haibagi potchini aduna sidai sida laiba pot amana ka nakalamorom dana mo census ki kwaida gi maruari di census ki mikok thi dringa de yum kok thi baduni house listing house census duni ado akhoi gi loina maitai gi yum mayam ma thugai muthat pigraba full onraba mayam du leitaka da di masisi gi tawriba census na maitai gi yum amta leite haibase amu praman tawra aneba chora champuda kampopida moreda kaida sigi aduna ngasagi cookie zona pami poto moi ngakagi lamni ai do mu justify toksala aneba adu gi angle duma su leire aduna sigi mayam ju tawdringai da sida hojik leire si NRC si hana tawra kanda taw haibagi pochi just campaign for
just and fair delimitation na masi kanna taksalaga lae ado lai ji da poti thole ibe sudi hoje ki idp jing mayam je mayum da hanjan raga di census to basi ya da ba faroi da ba ki pot ma leire nakal amarom da nrc ki pot ma su yaure aduna sigi mayam se to basi da masai ki hari badune hoje ke no da che congress ki oiba moi adum sigi line se da dum haiba leire individually ada BJP ki suma khoi ki che thag ra hai bale adu batar ga di government ki mai ke de ke chu government ki ba hujik magi elected government ama political and executive ama lai ra bina ma khoi cabinet na decision lawra kanda cabinet ki decision am moina si Manipuri da to hodri ba census ama di delimitation singa se NRC to dri ba obdi mase natraga amadi adu ki mathakta IDP sing ju hanjan dri ba obdi masi ki mayam se tawdana na bagi yaithok pina na bagi poto thaba ya ba adu su tum tawba adu ga nakal amorom dana cutting across party line political party mayam se pulla kanda huje hari badu mai tawdana political party du dang gi akta gi ama decision apunbam lauraga madu gi voice amoina thaba su ya ba adu ga CSO yauna tawbudu su kasu kai de ba ye na pa po ne ba adu su yaraga di aduna sigi porse da hojik se loina mai magi tonga na haina raga di mai magi party singa di kudong daba yengna raka da haiba dongna do adu na tabada apun magi ba ado sidi kanana initiate tawda ge haiba matamda all party meeting tawge all party ki decision am loge hai targa jo CSO yauna bu loge hai ba targa jo mado ruling party ki khutta lay ado ruling party jo ji kanano keno si yauri ni keno mathanda nate se khoi gi BJP mathanda nate adom da yeng taraga di NPP yauri ni aduga NPF yauri ni aduna sigi ado all party ki tawge hai tar su ji kya bo de ruling opposition da lay ba congress ki natraga CPI ki CPM ki adu mayam du da ne ba yaur ka du aduna all party ki meeting ama which here so tawrakanda haibada maram di haiga do report se illegal oiba pot nate ba NRC to ba illegal immigrant mayam khando oganda keno to ji haibase ngasagi India ki mayokta India ki constitution na yada ba pot ama political party sing da hayu hai ji haiba nate ba ngasagi to hum thok pot to ji haibani aduna sigi pot cha thinda ba to dana hojik si nakal amorom da April 1 dagi hogani haidana tawramba house listing ki pot si September da yekhoki ba pot si kari na haiba matam da nakal amorom da government na state government na uramba yari si sigi manung da masagi IDP sing je koina hanjalan mangamagadi adai matam du da yar kadau mali haiba ki pot adu khaktang paramba jo ba adu khaki wana adu di nakan da secondary oina tholak pa pot ne ba adu ki mamang da maru di NRC ki pot si ne ba aduna NRC ki oi matang sida jo chap chaba state government ki decision do laura kanda political party mayam jiga lomi naraga CSO mayam jiga lomi narakanda India government ta athuba matam da hojik thindadana tawbudu tangai phade hoji hairiba potu madu pangthokpana paidagi afabo oini aduga ruling da leiriba party gi su yai phabo oini makhogi ju hena khudong chabo oini marai bo phabo oini haidana edumai thamjage